Akasbani Imphal Wahengbam Rajesh na pau pajari ahanbada maruiba pau Mukhyamantri Nongthomam Biren Singh na hairi sarkar na masak khangdaba khul sing natraga register tawdaba khul sing sarkar gi tongan ba scheme sing gi khudongchaba piroi Leibag asigi biodiversity gi chada kunmanga Manipur gi saruk oijarabasu ai ngasa gi khal kairakpa amadi umang kokthokpana masida chauna singnaba oirakli haina forest mantri Thongam Biswajit na hairi Manipur Pradesh Congress Committee ki President bu Enforcement Director ina kaurukpa adubu dol asina kana yaningdaba phongdorokli Seat Marpudra leba Jammu Kashmir amasung Haryana Vidhan Sabha mikhal gi poll laukthokpada Jammu and Kashmir National Conference amasung BJP na chauna mai pakle amasung Assam Police na lupa koti nipan longi drug amasung ganja fare Mukhyamantri Nongthomam Biren Singh na hairi sarkar na masak khangdaba khul sing natraga register tawdaba khul sing sarkar gi tongan ba scheme sing gi khudongchaba piroi Humbudra suba wildlife chayol palan loichinbagi thoromga mari lenana Imphal gi Palace compound leba City Convention Center da pangthopa thorom da wangang laduna Mukhyamantri na hai rajniti tawriba sing amadi official sing na puksel sengba tangai phade lamdam asigi haukiba itihas sing gi maramda kupna khangbagi tangai phadaba su lei Mangnai, Hauzik Miam Tenari Basi, Mamang the Suikiba Kaya Aduna, Madam Oiragani. Sarkargi officer sing, Maruina, Revenue, Amasung Forest Bibak Singna, Makogi Matau, Katopaga, Luinana, Lebak Asigi, Amasung Rise Asigi Kanduna, Tabak Togadabani. Mangnai, official singna, Bharat Sangbidhangi Manung Channa, Amadi, the Manipur Land Revenue and Land Reforms Act Amasung, Forest Act na Singbasingi Provision Makada, Tabak Togadabani. Malim da Hauzik Mayok Nariba Global Warming Amasung Mausana Toaliba Kudong Tibasingi Matangda Wapam Sing Pongdolodana Mukhyamantri N Birena Pradhan Mantri Narendra Modi na Laibak Asida Haudokiba Ek Per Ma ke Nam campaign bu Thagapa Pongdokli Inkumja Lisingani Marida Green Imphal campaign Amasung Green Manipur Mission Haudokiba Adu Nahona Ning Singladuna Mukhyamantri Hai Samas Asida Awonba Purak Nabagidamak Ekoi Digi Hana Awonba Purak Naba Honagadabani Sarkar asina rises the ladiba umang pat sing kanaba thorang sing locally hairaduna Siri Biren Hai lamdamasda wildlife sanctuary sangat pagi tangai fadabalai masigidamak PCC ebna kari tawba yabagi haibadu yengsinnaba khanghan ki Ukhrul Jilla da lamlaki sa usek kannaba miyamna lauriba thogdangbu thagatpa phongdoloduna Mukhyamantri na hai jilla asida lamlaki sa usek tanba amasung hatpagi thabak thingnaba athingba thangkiba adu thaganingai ni Raija sigi singi jilla singda lamlaki sa usek hatpada sizinariba nongmai sing amasung nauri masa na pikhalanaba kem sing pangthok hanimagi apambasu Mukhyamantri na phongdokke Gazette note when a phone of the later forest key, lamgi, kaligi, vinugi mams, personal study to accordingly act temporary fencing, loinum, pang at Ogum Dragasu, Miga Tainaba, village the Tainaba, Zagakra, the fencing Hasalaga, wildlife to Lantor Poyadanaba, Aduki Manu Tambiragadi, Moish home of Pangolin Wayne, Musiki hired the Honorable Minister Forest. Sunchoi Shoidana, Anurakne, Honorable Minister Litorganda, Singi Jagas, the Mapam Viraga, or helicopter survey to Viraga, wildlife with Tongan Mapama, Humble Yamato. Thorumdru Saruk Yakiva Forest Amasung Environment Mantri Thongam Biswajit Hai Lamlaki sa usek kannaba amadi yokatnabagi pandamda tongan ba thorom sing pangthokiba asina miyamda soidana maki gyan tahanba ngamgani manghai miyoiba jatina lamlaki sa usek amadi uwa singa punna hingminnabagi tangai padabalai Siri Biswajit Hai Laibak asigi biodiversity gi apunbagi chada kunmanga Manipur gi sarungni adumoinamak aying asagi khalkairakpa amadi umang kokthokpana masibu chauna singnaba oirakli Maramaduna, Akoibagi Kalngak Senduna, Mioiba Jatina, Mauksagi Kalga Punna, Hingminaba, Warib Laurasi. Chayola Matsuma Sataki Toranga Marina Pangtokiba, Tongan but Sangdam Nabasinga, Makok Matang Takraba Singasu, Mana Matum Sing Yantoki, Mukhyamantri Mapamadu Hangdopa, Photo Gallery Amasu, Mieng Taki. Mukhyamantri Nongthomam Biren Singh na hairi BJP na matam laiba kibikta miyamga grassroots thakta chaminari adubu Congress ti creamy layer laiba miyoi singa punna chaminari masini khenaba haibabu Haryana Mikhalgi matangda social media da thagapa warol amada Mukhyamantri na hai Pradhan Mantri Narendra Modi gi liching makhada oithoktaba singbu oithokhali laibaga sigidamak chokthaba laitana honariba luchingba singbu thagatpa phongdokli Haryana da BJP gi sarkar ama soidana maki semlagani haigi bigi thajaba lai
Manipur ki Tamenglong Senapati Ukrul Jirebam None Tengnopal Chandel Churachandpur amasung Perjol jila gi mafam kya da akhak arauga loinena nong chugani hari ngasisu Tamenglong Senapati Ukrul Kamjong Tengnopal amasung Chandel gi mafam kya da nong chuki hari Bishnupur jila gi kumbi makha laikai gi nongpok thangba saruki khuga turelda sahi taruk tigi mapan phawbgi oigadaba nupagi asiba haksang ama ngarang nungthil phangba ngam le hari hiram masiga mari lenana kumbi police station na su moto case ama lokot le hari kumbi police station gi osina thadropa cherol amagi matungina pumtharaba haksang adu ngasi postmortem tawraba matung masak khangdoknaba rims ki mokta thamli mioi asi superman logo thaba higok machugi t-shirt ama lili asangba hapen ama setli Paugi marak thana break ama. NABH Phanglaba AOI Babina Speciality Hospital asida Medical Surgical Radiation Oncology Nuclear Medicine Laying Bagi Khudong Chaba Vizari State asida ahanba oina thyroid cancer gi iodine therapy haubaga loinana cancer khangdoknaba PET CT scan leiraba hospital ni CMHTPMJY card paiba amasung government employees singisu laying bada khudong chaba Vizari Dr Singna tumor board phamduna anaba singi laying da chawna mating pangli akupa marol gi damak AOI Babina Speciality Hospital Sajiva Jail Road Khabaisoi Imphal East Tanabiu Tabiriba Pawasi Akasbani Imphal degini Manipur Pradesh Congress Committee ki President K. Megasandrabu Enforcement Director na kaurokpa adubo dolasna kana yaning daba phongdorokle Imphal leba Congress Bhavan da pangtopa pawgi mifam amada dolgi machin chapa misak and Bupenda mitai na hai Shri Megasandrana Raja sida mamang sahi ki medagi thokiba hingsagi matangda akiba leitana wafung kya phongdoktuna lakli Ngarang Naidiri leba Enforcement Directorate Headquarters ki Special Task Force amana mahaku lakna ba kauraki adumainamak Enforcement Directorate na tharaki ba cherol ngarang khak phangba maramna numit asimakta Delhi da chatpa haibadu oithokpa natte asigumba thong asida Congress na tuminna leithok loi Marfudrani Toy Suba Indian Air Force Day ngasi Anandapurna School Thawal pangthokre number 1 Manipur Air Squadron NCC na sindunam pangthokiba thoram aduda Air Force ki NCC cadet singna kala sanskriti ki thoram sing utpagalonena Indian Air Force ki maramda visual show sing utki Indian Air Force numina lakpada Mukhyamantri Nongthomam Biren Singna Thauna Faraba Indian Air Force ki nupa amasung nupi officers singi mapamda ikai khumnaba ulakli Indian Air Force na achetpa phirep amasung thauna phana laibak asigi nongthaki saruk sing ngak senduna leiri makoi gi kathopagi thauna asibu matam leiba kibikta thagat ningai ni Numinasina lakpada Power Mantri Thongam Bisosina laibak asigi thauna farba Indian Air Force ki athobo singi mapamda ikai khumnaba ulakli District Health Society Chandilgi Non-Communicable Disease Cell na sinduna Use Heart for Action haiba thingi makhada ngasi Chandilgi Pena Singda Malimgi Heart Day pangthokre Thoramduda jila asigi CMO Dr. Joyson Matthew Wangsang amasung NCD Cellgi District Nodal Officer Dr. L. Deven Singna World Heart Day ga marirena wafam kya thamki Thauramadu BP amasung diabetes na singba laina sing screening tawbagi khudong saba piki tungda numit asiga marirena football match amasu pangthokki Lanjena duna leiba mioi singi lantum sing ngaktuna thamnaba Supreme Court na piki ba yatangi matungina Jiribamgi relief camp sing da sangjapam lawduna leiba internally displaced person singna makhoigi lam singi akupa marol sing sarkar na piriba format ta tha sigi tarani pan phawda deputy commissioner Jiribamgi office ta pikhalna ba DC na thopa cherol amana khangalakli Jiribam Higher Secondary School ki awat pa Oja Singh amadi thabak join tawduna leiriba Oja Singh athuba matamda school asida thabiraknaba school asigi mahiroi sina ngasi wakat mifam chathakre school gi gate mamang da pangthokiba wakat mifam aduda aikhoi lairik tamba pami Jiribambu sarkarna mirai bigi thawung tokadabani haibida singba placard sing paiki Aina Thinkraba Loop People's Revolutionary Party of Kangleipak Pripaki Nifutare Suba Kumon Tharom Lakpada Loop Asigi Interim Council ki Chairman Ahiba Angomna Miamda Yaipa Paugzel Pirakli Paugzel Amada Mahanghai Numin Asina Lakpada Tawaina Ponta Pikraba Loop Asigi Mioi Singi Mapamda Ikai Kumnaba Ulakli Manipura Thokliba Irang as the Laikhidraba Singi Mapamda Su Ikai Kumnaba Ulakli Laikhidraba Singi Imung Manungi Awabada Saruk Yari Hari Hospitality Management ki matang da tha ani chumna chathagadaba training program ngasidigi Senapati gi DRDA hall da haukre Raiji gi tourism bibangna Hunar se Rozgar scheme gi makha da pangthopa training program asida jila asigi tongan mafam singdigi lakba naha kulomna saruk yari
Training program asida saruk yaduna khudongchaba sing lahungnaba district administration na jila asigi nahasingda appeal tawri. E-waste management ki matangda miyambu bahap tahan bigi nomugi oba thorom ama Thanga Higher Secondary School da pangthokre. Thoromadu Thanga Higher Secondary amasung Karo Sambhab Private Limited na punna sinbani. Mahabali Kabui Khuldat kinba transformer sakibana maram oiduna transformer asina konba mafam singda leiba electric consumer singda matam khargi oina mai piba ngamkiroi hairi. Akas Bani Imphal gi pau tabiri. Jammu Kashmir seat Marfudra gi Mikhal gi Phol Lok Tokpada Jammu and Kashmir National Conference na seat Nipuni Thoi da Mai Pakle BJP na seat Kumapanda Congress na seat Tarukta Jammu and Kashmir People's Democratic Party na seat Ahumda Jammu and Kashmir People's Conference Communist Party of India Marxist amasung Aam Admi Party na seat amamam da Mai Pakle Independent na seat Tareta Mai Pakle Hanagi Mukhyamantri amasung National Conference lusingba Omar Abdullah Gudgam amasung Gandarbal da Mai Pakle Jammu and Kashmir People's Conference ki lusingba Sajad Gani Lonena Hanwara dagi Mai Pakle seat Marfudra leba Jammu Kashmir gi Rajya Vidhan Sabha Mikhal tangkak ahum tukna mamang thagi 19 amasung 9 amadi thasigi amada bot thadana kibani seat Marfudra leba Haryana Vidhan Sabha Mikhal da BJP na seat Nipu-9 da Mai Pakle Congress na seat 33 kare amada mangjil thari Indian National Lokdal na seat anida amasung Independent na seat ahum da Mai Pakle BJP lusingba amasung Mukhyamantri Nair Singh Saini Latwa seat tagi Mai Pakle Congress lusingba amasung Hanagi Mukhyamantri Bhupinder Singh Hooda Garhi Sampala Tiloi seat tagi Mai Pakle wrestler Vinesh Phogat Congress Mirep Oina Julana Vidhan Sabha dagi Mai Pakle Haryana Vidhan Sabha gi Mikhal tangkak amakaktada thasigi mangada thadana kibani Assam da drug ki mayokta sangsingiba khongjangda lupa koti 9 longi drug fari social media da thagalakpa warol amada Mukhyamantri Himanta Biswa Sarma hai Rajya drug ki mayokta akanba khongjang kayamarum changsili masigi saruk amoina akaknaba paw ama phangbadagi Assam police na mafang kya da thi humbagi thabak chathabada yamlaba drug sing phagat pangam kibani Biswanath Police na National Highway 15 da checkpoint thamduna asat og sing check tobada gari amada purapa ganja kilogram 315 rom phagat pangamki masigi mamalna lupa koti ama lak 53 rom oigani Atopa thokdok amada Kasar Police na Silchar amasung Ramnagar da chathakiba akhanaba thiumbagi thabakta heroin gram 192 amasung yaba tablet lising tara phagatle lupa koti 3 longi mamal oigadaba polam sing asiga loinana mioi ama fare Saliba senba sahi asida Atal Pension Yojana da ming chanba mioi lak 53 hele Pension Fund Regulatory and Development Authority na ngasi thadorokpa data amagi matungina yojana sigi makhada haujik phawbada mioi koti 3 hena ming chale ing kumja lising ani tara mangada hogdokiba yojana asina unorganized sector da thabak toriba sinmi singda social security lehanaba pandamda yojana asi hogdokibani Security scheme asina tha amada yamdrabada pension oina lupa lising amadagi lising manga phawi khudong chaba piri masi makoina thamjinba senpham dugi matung ille Rashtrapati Draupadi Murmu na saknarba Bollywood actor Mithun Chakrabarti da Dada Saheb Phalke award piduna ikai khumnaba utkre Nai Delhi gi Vigyan Bhavan da pangthokpa humudra suba National Film Award ta Rashtrapati na saknarba actor asda lemjaningai orba mana asi piduna ikai khumnaba utkibani Rashtrapati na Kannada film Kantara da thoidok hendona acting utkibagidama Rishabh Shetty da Best Actor Award khusinaki Best Actress ki manana Nitya Menenda Tamil film Tiruchitram Balam amasung Gujarati film Cuts Express ki damak manasi parekta piduna khusinaki Best film feature film na Malayalam film Atam da piki manayan thopagi tharum aduda and Information amasung Broadcasting Mantri Ashwini Vaishno amasung Rajya Mantri Dr. L. Murugan Saruk Yaki. Aroibada Maroiba Pau. Mukhyamantri Nongthomam Biren Singh na hairi sarkar na masak khangdaba khulsing natraga register tawdaba khulsing sarkar gi tongan ba scheme singi khudongchaba piroi. Lebak asigi biodiversity sada kunmanga Manipur gi sarak oijarabasu ainga sagi khal kairakpa amadi umang kokthokpana masida chauna singnaba oirakli haina Forest Mantri Thongam Bisojin hairi. Manipur Pradesh Congress Committee ki President bu Enforcement Director na korpa adubu dolasina kana yaningdaba phongdorokli. Seat Marfudra leba Jammu Kashmir amasung Haryana Vidhan Sabha Mikhal gi poll loktopada Jammu and Kashmir National Conference amasung BJP na chawna mai pakle amasung Assam Police na lupa koti 9 longi drug amasung ganja phare. Paulo Jare.